ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯊꯧꯗꯣꯛꯁꯤ ꯊꯣꯛꯈꯤꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯅ ꯈꯜꯂꯛꯑꯒ ꯀꯣꯟꯅ ꯊꯪꯗꯗꯤ ꯊꯣꯛꯑꯝꯕꯅ ꯐꯩꯌꯦꯅ ꯈꯜꯂꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯍꯥꯏꯗꯤ ꯆꯠꯂꯤꯕ ꯇꯧꯔꯤꯕ ꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯔꯤꯖꯟ ꯑꯃ ꯂꯩꯔꯒ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯄꯨꯡ 11 ꯍꯦꯛ ꯇꯥꯕꯒꯨꯝꯕ ꯍꯦꯛ ꯒꯥꯔꯤ ꯌꯦꯡꯉꯨꯕ ꯀꯥꯟꯗ ꯄꯨꯡ ꯌꯦꯡꯉꯨꯕ ꯀꯥꯟꯗ ꯄꯨꯡ 11 ꯃꯤꯅꯤꯠ 11 ꯆꯠꯂ ꯂꯩꯔꯝꯕꯒꯨꯝꯕ ꯑꯗꯒꯤꯗꯤ ꯒꯥꯔꯤꯗꯒ ꯍꯦꯛ ꯌꯦꯡꯉꯨ ꯒꯥꯔꯤ ꯅꯝꯕꯔ ꯄ꯭ꯂꯦꯠꯇ ꯌꯦꯡꯉꯨꯕ ꯀꯥꯟꯗ ꯑꯗꯨꯝ 111 111 ꯍꯦꯛ ꯌꯥꯎꯔꯝꯕꯒꯨꯝꯕ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯎꯔꯛ ꯇꯥꯔꯒꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯅꯁꯥꯅ ꯅꯁꯥꯗ ꯊꯥꯖꯕ ꯊꯝꯕꯤꯌꯣ ꯍꯥꯏꯕꯀꯣ ꯍꯥꯏꯗꯤ ꯑꯩꯁꯨ ꯁꯤ ꯄꯣꯠꯁꯦ ꯎꯔꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯊꯤꯒꯠꯂꯒ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯆꯨꯝꯕꯒꯤ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯄꯅꯦ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯪꯅ 111ꯁꯦ ꯎꯔꯛꯄ ꯇꯥꯏꯃꯤꯡ ꯊꯣꯛꯂꯒꯗꯤ ꯅꯪꯒꯤ ꯃꯃꯥꯡꯗ ꯃꯤꯅꯤꯠ 5-10 ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯅꯪꯅ ꯈꯟꯈꯤꯕ ꯄꯣꯠꯇꯣ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯕꯤꯌꯨꯀꯣ ꯑꯗꯨ ꯈꯜꯂꯤꯗꯣ ꯆꯨꯝꯃꯦ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯄꯤꯌꯣ ꯍꯥꯏꯕ ꯑꯇꯣꯞꯄ ꯀꯩꯝꯇ ꯇꯧꯕꯤꯒꯅꯨ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯆꯨꯝꯃꯦ ꯍꯥꯏꯕꯀꯣ ꯅꯪꯅ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯪꯅ ꯊꯥꯗꯣꯛꯅꯤꯡꯈꯤꯕ ꯂꯩꯔꯒꯁꯨ ꯃꯤꯅꯤꯠ 5-10 ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯅꯪꯅ ꯁꯤ ꯋꯥꯔꯤꯁꯦ ꯁꯤꯝꯇꯪ ꯀꯣꯛꯈ꯭ꯔꯗꯤ ꯈꯟꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨ ꯄꯣꯠꯇꯣ ꯊꯥꯗꯣꯛꯑꯝꯃꯒ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡ ꯇꯧꯕꯤꯌꯣ ꯍꯥꯏꯕꯀꯣ 111ꯁꯦ ꯎꯔꯛ ꯇꯥꯔꯒꯗꯤ 111ꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯎꯔꯛ ꯇꯥꯔꯒꯗꯤ ꯃꯊꯪꯗ 222ꯒꯨꯝꯕ ꯎꯔꯛꯄ ꯑꯗꯩꯗꯤ ꯒꯦꯝ ꯁꯥꯟꯅꯕꯗ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯄꯨꯡ ꯌꯦꯡꯉꯨ ꯀꯥꯟꯗ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 22ꯒꯨꯝꯕ ꯆꯠꯂ ꯂꯩꯔꯝꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯂꯛꯀꯤ ꯁꯥꯏꯟꯅꯤꯀꯣ 2ꯁꯦ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛ ꯍꯥꯏꯇꯥꯔꯦ ꯇꯧꯒꯗꯕ ꯊꯕꯛ ꯂꯩꯕ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕ ꯂꯩꯕ ꯑꯗꯒꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯣꯏꯁꯟꯅꯤꯡꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯂꯩꯔꯝꯕꯒꯩ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯒꯤ ꯋꯥꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯁꯣꯂꯨꯁꯟ ꯂꯥꯛꯑꯅꯤ ꯍꯥꯏꯕꯅꯤꯀꯣ ꯁꯣꯂꯨꯁꯟ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯅꯪꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯂꯨ ꯂꯛ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤꯀꯣ ꯂꯣꯏꯁꯟꯅꯕ ꯁꯣꯂꯨꯁꯟ ꯑꯃ ꯐꯪꯅꯤ ꯍꯥꯏꯕꯅꯤꯀꯣ ꯃꯊꯪꯗ 333 ꯅꯠꯇ꯭ꯔꯒꯅ 33 ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯗꯩꯗꯤ 34 ꯑꯣꯏꯔꯁꯨ ꯌꯥꯏꯀꯣ ꯑꯗꯒꯤꯗꯤ ꯄꯨꯡ 3ꯒ ꯃꯤꯅꯤꯠ 58ꯒꯨꯝꯕ ꯆꯠꯂꯝꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯃꯗꯨꯗ ꯇꯥꯛꯂꯛꯏꯕ ꯄꯣꯠꯁꯦ ꯑꯇꯩ ꯅꯠꯇꯦ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯗꯨꯗ ꯍꯦꯟꯅ ꯍꯥꯔꯗ ꯋꯥꯔꯛ ꯇꯧꯕꯤꯌꯣ ꯍꯥꯏꯕꯀꯣ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯣꯏꯒꯦꯔꯥ ꯅꯪꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯗ ꯑꯣꯏꯅ ꯍꯦꯟꯅ ꯐꯣꯀꯁꯇꯣ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯕꯤꯌꯣ ꯍꯥꯏꯕꯀꯣ ꯅꯪꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯑꯗꯨ ꯍꯔꯥꯎꯏ ꯑꯗꯨꯗꯨꯅ ꯑꯗꯨꯗ ꯑꯣꯏꯅ ꯑꯗꯨꯝ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯌꯣ ꯑꯇꯣꯞꯄ ꯂꯥꯡꯐꯥꯡ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯀꯣ ꯆꯠꯂꯤꯕ ꯂꯝꯕꯤꯗꯣ ꯆꯨꯝꯃꯤ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯄꯤꯌꯣ ꯍꯦꯟꯅ ꯍꯥꯔꯗ ꯋꯥꯔꯛꯇꯣ ꯑꯗꯨꯗ ꯑꯣꯏꯅ ꯍꯦꯟꯅ ꯇꯧꯕꯤꯌꯣ ꯍꯥꯏꯕ ꯂꯥꯡꯐꯥꯡ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯅꯤꯀꯣ 33 ꯎꯔꯛ ꯇꯥꯔꯒꯗꯤ ꯃꯊꯪꯗ 444 ꯅꯠꯇ꯭ꯔꯒ 44ꯒꯨꯝꯕ ꯎꯔꯛꯄ ꯑꯗꯩꯗꯤ ꯄꯨꯡ 4ꯒ ꯍꯦꯛ ꯑꯗꯨꯃꯥꯏꯅ ꯇꯥꯔꯛꯄꯒꯨꯝꯕꯀꯣ ꯈꯪꯍꯧꯗꯕꯤꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ 4 ꯅꯝꯕꯔꯁꯦ ꯔꯥꯍꯨꯒꯤ ꯅꯝꯕꯔ ꯑꯣꯏꯀꯣ ꯔꯥꯍꯨꯒꯤ ꯅꯝꯕꯔꯅꯤ ꯑꯗꯨꯅ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯈꯤꯇꯪ ꯔꯤꯛꯁ ꯂꯩꯕ ꯍꯥꯏ ꯔꯤꯛꯁ ꯂꯩꯕ ꯑꯣꯏꯅ ꯇꯧꯕꯤꯌꯣ ꯍꯥꯏꯕꯀꯣ ꯃꯔꯝꯗꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯡꯁꯦ ꯅꯪꯉꯣꯟꯗꯅ ꯍꯦꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯀꯣ ꯍꯥꯏꯗꯤ ꯔꯤꯛꯁ ꯈꯔ ꯂꯧꯒꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯅꯪꯒꯤ ꯂꯩꯔꯝꯕ ꯔꯤꯂꯦꯁꯟ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯒꯦꯔꯥ ꯑꯗꯩꯗꯤ ꯆꯥꯟꯅꯗꯕ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯣ ꯌꯧꯔꯛꯂꯦ ꯊꯥꯗꯣꯛꯄꯒꯤ ꯍꯥꯏꯕ ꯅꯪ ꯂꯩꯔꯝꯕ ꯔꯤꯂꯦꯁꯟꯁꯤꯞꯇ ꯅꯪꯒꯤ ꯑꯀꯥꯏꯕꯁꯤꯡꯗꯣ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯊꯥꯗꯣꯛꯅꯕꯩ ꯃꯇꯝꯗꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯆꯦꯟꯖ ꯑꯃꯗꯤ ꯇꯧꯔꯣ ꯍꯥꯏꯕꯅꯤꯀꯣ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯆꯦꯟꯖ ꯑꯃ ꯇꯧꯔో ꯍꯥꯏꯗꯤ ꯔꯤꯛꯁꯇꯣ ꯄꯤꯔꯛꯏꯕꯅꯤꯅ ꯔꯤꯛꯁ ꯂꯧꯔꯒ ꯅꯪꯅ ꯊꯕꯛ ꯇꯧꯔ ꯃꯥꯏ ꯄꯥꯛꯄ ꯄꯤꯔꯛꯏꯕꯅꯤ ꯅꯪꯒꯤ ꯂꯩꯔꯝꯃꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯈꯩꯗꯣ ꯊꯥꯗꯣꯛꯑꯝꯃꯣ ꯍꯥꯏꯕꯅꯤꯀꯣ 4 ꯎꯔꯛ ꯇꯥꯔꯒꯗꯤ ꯃꯊꯪꯗ 555 ꯄꯨꯡ 5ꯒ ꯃꯤꯅꯤꯠ ꯑꯗꯨꯃꯥꯏꯅ ꯆꯠꯂꯝꯕꯒꯨꯝꯕꯀꯣ ꯑꯗꯣ 555ꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯣꯏꯅ उरꯛ ꯇꯥꯔꯒꯗꯤ ꯈꯪꯍꯧꯗ 2-3ꯃꯨꯛꯀ ꯎꯁꯜꯂꯛꯄ ꯈꯣꯠꯄ ꯈꯪꯍꯧꯗꯕꯤꯗ ꯇꯧ ꯇꯥꯔꯒꯗꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯑꯣꯏꯒꯦꯔꯥ ꯊꯕꯛ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯄꯨꯔꯥ ꯂꯣꯏꯅꯃꯛ ꯆꯦꯟꯖ ꯂꯥꯛꯑꯅꯤ ꯍꯥꯏꯕꯅꯤꯀꯣ ꯆꯦꯟꯖ ꯄꯨꯔꯥ ꯇꯧꯔꯅꯤ ꯍꯥꯏꯕ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯑꯝꯃꯒ ꯅꯪ ꯑꯅꯧꯕ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯑꯃ ꯄꯨꯟꯕ ꯌꯥꯏ ꯑꯗꯒꯤꯗꯤ ꯑꯅꯧꯕ ꯊꯕꯛ ꯋꯥꯔꯛ ꯄ꯭लेꯁ ꯑꯃ ꯇꯧꯔꯛꯄ ꯌꯥꯏ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯁꯤꯗ ꯍꯥꯏꯁꯤꯗꯤ ꯆꯦꯟꯖꯀꯤ ꯀꯩꯅꯣꯅꯦꯀꯣ ꯁꯤꯗ ꯅꯝꯕꯔ 5ꯁꯤꯅ ꯍꯥꯏꯔꯤꯁꯤꯅ ꯄꯨꯔꯥ चेंज है लोनमक्ता लेरे गाड़ी अतोप सिनिंग ओइगेरा थबक ओंनिंग ओइगेरा अदगिदी नंग सेलमीब ड्रेस मक्ता हाना चेंज तौनिंगगजु हेक्ता मतंग चादब ओरगजु चेंज तौरनी हैबनिको पूरा चेंज की नंबर निको नंबर 5 सिना मथंगदा नंबर 6 को 6 नत्रगना 666666 अदु उरकपा तारगदी खंगौदना पैसा फंगनी हैबनिको हाइदी मरुकुंब फाउदब लेरगसु फाउतब लेरगसु मरु फाउगनी पैसा लाकनी अदै नमानबदा पैसा पुरुके हमता पैसा फंगकनी हैबको अदु नत्रगना नंगी कनागुंबा अमा थेंगनरगा हाइतारे थबक सीमा लैरे का हारपगुंबा अदगिदी पैसा सिदगी नंग स्माइना पैसा लैतबदो स्माइन तौरसि कॉलेज का अदुगुमा मी अमा थेंगनरपा याय हैबनिको अदुगा यामना रिस्क लौरगदी थबक तौबिगनु हैब 6 ना हाइजेको मथंगदा 777 नत्रगा 77 अदगी 7 तंग ओरगसुको अदुदो उरकपा थोकलगदी हौजिक से स्पिरिचुअलिटी की मतम लाक्लेना अदुमाइना ताकपनिको मतम लाए नंग हौजिक हाइदी नंग निंगजरिगै हाइतारे नंग निंगजरिगै निजरिगै नंग थुंगनी अदुना नसागी अतोप
ꯂꯥꯡꯐꯥꯡ ꯌꯦꯡꯗꯕꯤꯗ ꯅꯁꯥꯅ ꯅꯁꯥꯗ ꯑꯣꯏꯅ ꯍꯪꯖꯧ ꯍꯥꯏꯕꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯅꯤꯡꯉꯤ ꯀꯔꯤ ꯄꯥꯝꯃꯤ ꯅꯁꯥꯅ ꯅꯁꯥꯗꯣ ꯈꯪꯖꯧ ꯍꯥꯏꯕꯀꯣ ꯅꯝꯕꯔ 7 ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯂꯥꯏ ꯅꯤꯡꯖꯔꯤꯈꯩ ꯑꯗꯩꯗꯤ ꯅꯪꯅ ꯅꯤꯖꯔꯤꯈꯩ ꯊꯨꯡꯖꯅꯤ ꯍꯥꯏꯕ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯇꯤꯗ ꯆꯪꯁꯤꯜꯂꯤꯈꯩ ꯅꯪꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯅꯤꯅ ꯍꯥꯏꯕꯅꯦꯀꯣ ꯅꯝꯕꯔ 7 ꯍꯥꯏꯁꯤꯅ ꯃꯊꯪꯗ 888 ꯀꯨꯝꯕ ꯅꯠꯇ꯭ꯔꯒ 88 ꯀꯨꯝꯕ 8 ꯀꯨꯝꯕ ꯁꯨꯝ ꯎꯔꯛ ꯇꯥꯔꯒꯗꯤ ꯅꯪ ꯍꯧꯖꯤꯛ ꯔꯦꯁ ꯇꯧꯕꯩ ꯃꯇꯝꯅꯤ ꯍꯧꯖꯤꯛ ꯔꯦꯁ ꯇꯧꯔꯣ ꯍꯥꯏꯕꯀꯣ ꯅꯪꯅ ꯇꯧꯖꯈꯤꯕ ꯊꯕꯛ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯤ ꯐꯜꯗꯣ ꯐꯪꯉꯒꯅꯤ ꯅꯪꯅ ꯑꯐꯕ ꯇꯧꯔꯦ ꯑꯐꯕ ꯐꯪꯅꯤ ꯐꯠꯇꯕ ꯇꯧꯔꯦ ꯐꯠꯇꯕ ꯑꯗꯨꯒꯤ ꯐꯜꯗꯣ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯗꯨꯅ ꯇꯞꯊꯔꯣ ꯁ꯭ꯂꯣ ꯗꯥꯎꯟ ꯇꯧꯔꯣ ꯍꯥꯏꯕꯀꯣ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯁꯨ ꯑꯃ ꯂꯩꯔꯒꯁꯨ ꯅꯪ ꯍꯧꯖꯤꯛꯇꯤ ꯍꯥꯊꯨ ꯇꯧꯁꯜꯂꯨꯔꯅꯨ ꯇꯞꯊꯔꯣꯅ ꯍꯥꯏꯕꯀꯣ ꯑꯩ ꯁꯥꯏꯟꯁꯤꯅ ꯍꯥꯏꯁꯦ ꯃꯊꯪꯗ 999 ꯅꯠꯇ꯭ꯔꯒ 999 ꯀꯨꯝꯕ ꯍꯥꯏꯗꯤ ꯁꯨꯝ ꯎꯔꯛꯄ ꯈꯣꯠꯄ ꯐꯣꯟꯗ ꯑꯣꯏꯔꯒꯁꯨ ꯈꯪꯍꯧꯗꯅ ꯁꯨꯝ ꯎꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯄꯨꯔꯥ ꯂꯣꯏꯁꯜꯂꯅꯤ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏꯗꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯄꯨꯔꯥ ꯂꯣꯏꯁꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯏꯟꯗꯤꯡ ꯄꯦꯔꯠꯅꯦꯀꯣ ꯁꯤꯁꯤꯅ ꯅꯪꯒꯤ ꯂꯣꯏꯁꯜꯂꯅꯤ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯑꯅꯧꯕ ꯂꯥꯛꯀꯗꯧꯔꯤꯕ ꯑꯗꯨꯗꯣ ꯔꯦꯗꯤꯗ ꯂꯩꯕꯤꯔꯣ ꯍꯥꯏꯕ ꯃꯔꯝꯗꯤ ꯂꯣꯏꯁꯜꯂꯒ ꯅꯪꯅ ꯔꯦꯗꯤꯗ ꯂꯩꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯂꯣꯏꯁꯜꯂꯔꯣꯏꯗꯅ ꯄꯣꯠ ꯀꯩꯗꯣ ꯑꯗꯨꯅ ꯅꯪ ꯔꯦꯗꯤꯗ ꯂꯩꯔꯣ ꯑꯅꯧꯕ ꯕꯤꯒꯤꯅꯤꯡꯒꯤ ꯔꯦꯗꯤꯗ ꯂꯩꯔꯣ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯣꯏꯁꯜꯂꯅꯤ ꯍꯥꯏꯕꯀꯣ ꯃꯊꯪꯗ 00 ꯒꯨꯝꯕ ꯎꯔꯛꯄ ꯑꯗꯒꯤꯗꯤ 000 ꯎꯔꯛꯄ 0 ꯎꯔꯛꯏꯁꯤꯅ ꯅꯪꯉꯣꯟꯗ ꯁꯥꯏꯟ ꯄꯤꯔꯛꯏꯁꯦ ꯑꯇꯩ ꯅꯠꯇꯦ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤꯀꯣ ꯄꯨꯔꯥ ꯂꯣꯏꯅ ꯂꯣꯏꯔꯦ ꯅꯪꯅ ꯇꯧꯖꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯒꯤ ꯐꯜ ꯂꯣꯏꯅ ꯐꯪꯉꯅꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯅꯪꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯑꯗꯨꯝ ꯆꯠꯂꯣ ꯅꯪꯅ ꯇꯧꯖꯈꯤꯕ ꯍꯥꯟꯅ ꯇꯧꯖꯈꯤꯕꯗꯨꯗꯤ ꯅꯪꯒꯤ ꯐꯜ ꯐꯪꯉꯅꯤ ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤꯀꯣ 0 ꯍꯥꯏꯁꯤꯅ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯝ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯗꯤ ꯆꯥꯅꯕꯒꯤ ꯑꯩꯅ ꯊꯤꯒꯠꯂꯒ ꯑꯗꯨꯃꯥꯏꯅ ꯊꯤꯔꯒ ꯇꯧꯔ ꯊꯥꯒꯠꯂꯛꯄꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯁꯨ ꯁꯨꯃꯥꯏꯅ ꯈꯪꯍꯧꯗꯕ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯕꯗ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯎꯔꯛꯄ ꯈꯣꯠꯄ ꯌꯥꯎꯔꯛꯄꯗꯒꯤ ꯑꯩꯅ ꯀꯃꯥꯏꯅ ꯆꯨꯝꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯑꯗꯨ ꯆꯨꯝꯃꯦ ꯈꯣꯠꯂꯦꯅ ꯑꯗꯨꯃꯥꯏꯅ ꯆꯨꯝꯃꯛꯄꯗꯒꯤ ꯆꯨꯝꯕ꯭ꯔꯥ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ